Naga singna KNF UPF ki mathakta Akanba mityeng changlagani haina JTC na phongdorkhrei kuki singi loop KNF UPF na logi wangmada ireng liangmai Naga village ki khulsingda chathariba thawong singi mayopta Joint Tribe Council JTC na Akanba mityeng changnaba warep lawkhrei Naga yellow phurup sing jeme liangmai rongmai Inpui Tribe ki apunba Joint Tribe Council ki Information and Publicity na thadropa serol amada kuki khulai paiba singna ireng liangmai Naga village da logi wangmada chathariba ka henba thawong sing adugi mayokta Akanba mityeng changnabagi damak ngasi JTC na sinduna athubagi oiba mifam ama Senapati district ki Makhan liangmai village da pangthokhrei ngasi gi mifam aduna kuki khulai paiba singna Naga gi lamsingda narol da khunda silakpa phurub asigi resource sing da kuthing jilakpa Naga gi hingbagi rights da kuthing jilakpa yauna phurub asigi traditional rights da aki akhang pirakpagi thawongbo Akanba mong da yaning da phongdokhe mifam aduna kuki khulai paiba singi mayok da warep kya sulauke hariba warep singa da di kumja 2025 ti yana khiba warol sing mapung phana thabak da ondoktreba fawba Manipur gi Naga taba mafam sing da kuki changbada athingba thamba ireng liangmai area da thasagi tarama thoi amadi tarani thoi da thokhiba thodo aduda chenaba sing masa khangdoktuna chairak piba loinana makha taba warol ama thoktriba phawba socio economic amadi professional interaction sing da khudaktagi athingba thamba haiba wallet sing lawkhe panba yabadi FNCC na su kuki sing Naga taba mafam sing da satpada athingba thamkhrabane mamang sahi gi August 9 da Manipur lega amasung Foothills Naga Coordination Committee ga MOU sign tawnaduna yanakiba wafam thabakta onthoktriba phawba Foothill Naga All Kasa Road amasung National Highway 37 de kuki sing satokachin tawbada thingba thamlai hari FNCC na thadrokpa serol amada mamang sahi 2025 ki August 9 da committee sigi Manipur lenga ka anigi marakta MOU ama sign tawnakhi nakalanigi marakta yanaduna sign tawnakhiba wafam sing adudi ahanbada Foothill area da su kem hangdaba ani subada illegal oiba mongda popi thaba thingnaba khudakta thabak lokhatpa amadi ahum suba oina yanakhiba wafam de illegal road construction gi matangda darkar oiba legal action loba haibasini social media da aranba pau Sandokpa sing action lawragani haina Manipur police na phongdokhrei social media da aranba pau Sandokpa aranba video thagatuna community marakta ungkhatnaba amadi state asigi law and order gi phibam da akaiba piriba singi mathakta law gi matungina Akanba action lawragani haina Manipur police ki maikaidagi phongdorklei Manipur police na thadorpo zerol amada state asida ingtapa amadi mahausa gi punsi da poraknaba police na hanba leitana thabak tawri maraksida kanaguma lanai miyosing group sing amadi organization singna social media da aranba pau kya ama sandorpa silaibak thibane asiguma aranba amadi unauthorized oiba statement kya social media gi kothang da thadoktuna community marakta hena nuksina handabagi asobo maram ama ohele maram asina miyamna asiguma aranba pau amadi video sing miyamna section baga loinana asengba khangdana share tawbigano asiguma chinaninga oiba statement amadi video sing thadorokpada madubu asengbara natraga achumbara haibagi matangda khangnaba Central Control Room ge number 9233522822 da pau phoraknaba sukhangalakle illegal immigrants sing thidoktuna maramda halan khigadabani haina M tombina phongdokhrei Manipur da ain kaina sangsilaktuna khunda leita khraba illegal immigrants sing state lenga amoji center na kupna thidoktuna masagi maramda halan khigadabani haina Shiv Sena Manipur ge president M tombina taksilakle amaronda Maharashtra da pangthokiba Brihan Mumbai Municipal Council BMC gi pangthokiba election da apunba sit kungamapan gi manungda Narendra Modi na lusingba NDA na sit kungamanga phangduna absolute majority oirapada Shiv Sena Manipur gi maikaidagi nungaiba amadi thagatpa phongdoraklei Babupurada leiba Shiv Sena Manipur State Unit ke office da pangthokpa pau gi mifam amada party sugi president M Tombina hai Manipur gi oiriba phiba masda center amadi pialenga na kupna mityeng changbi na bahana dagi chu taksinduna laklei hojik su pialenga amadi center gi pungning sangsiladuna Manipur gi irang ase athubada loisinduna mahausa gi phibam da hanjal hanna bohnabiu loinana Manipur da hojik lairiba PR government ase lauthok tu da miyam gi popular government ama thamna ba center na thaba paikhat kadabani
popular government lingduna miyam ge punsi lan thum singak selalo haike mahana makata na hai popular government ama lehanbagi matakta hojik mite miyam satpa yadana leiriba national highway sing athubada yahangadabane border fencing mapung phana losingadabane national highway sing da maram sadana tax lawriba sing athubada miyeng sangduna thingadabane haibaga loinana manipur da ain kaina thengkhang kyarakta sangsalakra mitop sing asibu center amadi state lenga na kanna miyeng sangduna thidokpaga loinana masa maram da halan khigadabane haike nakala maram da m tombina hai maharashtra da pangthokiba bmc election da landslide victory samaga taranipan phangduna margin number cross tawduna NDA lenga na sauna mai pakpangam libasi lamda matuki miyam ge asoba mateng nani haike mahana hai india manung da leriba council singi manung da PMC na khwaidagi sawba council ni NDA lenga ki prime minister Narendra Modi na lusing balenga asibu miyam na thajaba hengalaktuna noma ge atopa party singbu mai thiba piduna lakle makata na sumiyam gi thajaba gi lipuna atopa state sing da su NDA lenga na mai palakani haibagi thajaba su phongdokhe loina human resource development ge organization gi secretary oiramba khetrimin biren kawbamioi amasu shiv sena da nawna changlakpada taramna okay nongthombam birena union home minister Amit Shah ga unaduna pung amarong wari sanakre ngarang Delhi da poison kiba hana gi chief minister nongthombam birena ngarang numidang union home minister Amit Shah ga unaduna pung amarong wari sanakre haina thajaba yaba paw gi source amana haire BJP Manipur Pradesh ki president A Sarda sungarang Delhi da thungkhrabane thas gi kunga taruk phawu gi manungda Manipur da lenga ama semlaba yai haina political circle marakta kanangang naringai cherakta ngarang khanghauduna hana gi chief minister nongthombam biren amasung BJP Manipur gi president adhikari mayum Sardar Delhi da poison kibane thajaba yaba paw gi lekhunama gi matungena hana gi chief minister nongthombam biren ngarang numidang pung tara tabada union home minister Amit Shah ga pung amarom unaduna wari sanakre kari gi matang da wari sanakibagi haibagi matang da official of statement amata thorakpa leitrabasu unakiba da Manipur gi hojik oiriba political situation amadi anoba popular government ama nabuga mari lenana wari sanara mayai haire nongthombam biren amasung union home minister Amit Shah unakiba dumakta Manipur da anoba lenga amalaka doribra natraga president rule makasa thagadoribra haibagi singnaba political circle marakta phaunare nganang khanghaudana hana gi chief minister N Biren amasung BJP Manipur Pradesh ki president A Sardar Delhi da poison khibadu party gi lusungba singna khudakta lakna ba thasigi taramanga da khanghalakpane adubu khuyonabadagi ngarang oina satkibane makhoina BJP gi national general secretary organization BL Santosh BJP gi north east coordinator Dr. Sambit Patragasu unaraba yai haina panakhibane makhoi anibu kausilakibadu popular government ama semlakpo yana leire haina kanangang na dingai asiga mari lenana center gi lusungba singna kausilakpo oigani haina su thajaba phogdoknakibane N Biren amasung A Sarda anina Delhi da satliba adu thasagi taramapan da BJP national president ke Mikhal Gamari lenana hojak party ki national working president oiriba Nitin Navin ge nomination file tawba amasung mathang numita mahapu party ki president oina khalle haina lauthokadoriba asiga mari lenaramba yai haina party asigi tongan pawgile khunsingna phongdoknaba leikebane amarom da pasoi kendra ge MLA sapam kunjake sor ke bana status da popular government ama January 13 ki mamang da semhalapu yabagi thajaba lei haina phongdok pasu leikrabane khundaminariba phoruk kanglop singna apunbagi saptam ngakminaba mathau tai haina lorembong nganbina phongdokhrei landam asida maihorol dagi khundaminar ka phoruk kanglop singna Manipur gi apunbagi saktam asiba punna ngakminaba mathau tai haina all Manipur kanba imalop uncle gi president lorembong nganbina phongdokhrei wafam asi lorembong nganbina Nimphal gi secretary general Soraijam Shanti lemana Dr. Ambedkar National Fellowship Award phanglakpaga mari lenana thau ground mahakpu taramna okpagi thorom da saru yaraduna phongdokhibane Nimphal amasung masiga chatminariba nupi lupsingna sinduna thau ground da pangthokhiba thorom aduda laurembong nganbina makhatana hai Manipur gi apunbagi saktam kanba haibasi mitei phuruk khaktagi thodang natte state asta khundaminariba phuruk kanglop singi thodang lai phuruk kanglop singi apunba thodang amadi lingjelna narco terroristing amasung illegal immigrant singbu takthok naba punna chatminaba sange apunmana pangalna mai pakpa ngamgadawlibani khongthang asina afaba Manipur ama soidana puropangam miyam gi mihut oidiba MLA singna su center gi yakai yengdun thabak tawbagi mahutta miyam gi ihol khangna Manipur gi apunba saktam kaibi yaro haba sabsaba phireb lauduna thabak tawba matam oide haike
Imphal West ki pension phangleba pensioners singna pension scheme verification tawna ba khakhalakle Imphal West district ki oina center amadi state government na piba central pension scheme gi makhada pension phangleba pensioners singna district asigi social welfare office da laktuna makoi na phangleba pension scheme adu verification tawna ba district social welfare na thokpa cherol amana khakhalakle verification asi pathang thagi tara phawba sathagani hariba matam asi phawba da laktaw miyosing scheme asi dagi min kakhthalagani haina chero asna makha tare